tung ꯍꯟꯕꯤ ꯃꯄꯥꯜꯗꯅ ꯑꯈꯥꯛ ꯑꯔꯥꯎꯒꯤ ꯃꯈꯣꯜ ꯊꯦꯡꯗ ꯊꯦꯡꯖꯤꯜꯂꯛꯄ ꯅꯣꯡ ꯃꯔꯛꯇ ꯅꯨꯡꯁꯤꯠꯁꯨ ꯌꯥꯎꯔꯛꯂꯦ꯫ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ ꯍꯥꯞꯂꯇꯦꯟ ꯃꯉꯥꯜꯗꯨꯗ ꯗꯥꯏꯔꯤ ꯑꯃꯟꯕꯗꯨꯒꯤ ꯑꯍꯥꯟꯕ ꯂꯃꯥꯏꯗꯨ ꯌꯦꯡꯉꯤ꯫ ꯃꯌꯦꯛ ꯆꯥꯎꯅ ꯗꯥꯏꯔꯤꯗꯨꯒꯤ ꯑꯍꯥꯟꯕꯗ ꯏꯔꯤ, ꯁꯤꯛꯁꯇꯔ ꯁꯦꯔꯤꯟ꯫ ꯃꯊꯪꯒꯤ ꯂꯃꯥꯏꯗꯣ ꯐꯥꯛꯇꯣꯛꯂꯨꯕ ꯃꯇꯝꯗ ꯗꯥꯏꯔꯤꯗꯨꯗ ꯁꯤꯛꯁꯇꯔ ꯁꯦꯔꯤꯟꯅ ꯏꯔꯝꯕꯁꯤꯡꯗꯣ ꯑꯁꯦꯡꯕ ꯊꯧꯗꯣꯛ ꯑꯣꯏꯅ ꯃꯤꯃꯥꯡꯗ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯆꯣꯡꯊꯣꯔꯛꯂꯦ꯫ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯕꯨ ꯗꯥꯏꯔꯤꯗꯨꯅ ꯑꯇꯣꯞꯄ ꯍꯧꯈꯤꯕ ꯄꯨꯟꯁꯤꯒꯤ ꯇꯥꯡꯀꯛ ꯀꯌꯥꯒꯤ ꯊꯧꯗꯣꯛꯁꯤꯡꯇꯅ ꯀꯨꯌꯣꯝ ꯑꯣꯏꯕ ꯇꯥꯏꯕꯪꯄꯥꯜ ꯑꯃꯗ ꯄꯨꯗꯨꯅ ꯆꯠꯂꯦ꯫ ꯁꯤꯛꯁꯇꯔ ꯁꯦꯔꯤꯟ ꯑꯊꯦꯡꯕ ꯍꯤꯡ ꯑꯃꯗ ꯃꯗꯣ ꯆꯔꯆꯀꯤ ꯗꯣꯔꯃꯤꯇꯔꯤ ꯑꯗꯣꯝꯗ ꯃꯊꯟꯇ ꯂꯥꯛꯑꯦ꯫ ꯃꯄꯥꯡ ꯀꯅꯥꯁꯨ ꯌꯥꯎꯗꯅ ꯈꯨꯠꯇ ꯂꯥꯇꯦꯟ ꯑꯃ ꯄꯥꯏꯔꯒ ꯂꯥꯛꯑꯦ꯫ ꯃꯇꯝꯗꯨ ꯆꯥꯎꯔꯥꯛꯅ ꯄꯨꯡ 12:30 ꯈꯔ ꯍꯦꯜꯂꯦ ꯑꯍꯤꯡꯗꯨꯒꯤ꯫ ꯃꯍꯥꯛ ꯃꯁꯥꯗ ꯊꯣꯏꯅ ꯑꯀꯤꯕ ꯐꯥꯎꯗꯦ꯫ ꯃꯍꯥꯛ ꯗꯣꯔꯃꯤꯇꯣꯔꯤꯗꯨꯗ ꯆꯠꯅ ꯃꯁꯥꯗ ꯇꯨꯡꯂꯣꯝꯗꯒꯤ ꯃꯤ ꯑꯃꯅ ꯏꯟꯅꯔꯛꯄ ꯃꯥꯟꯕꯒꯤ ꯁꯥꯐꯨ ꯑꯃꯗꯤ ꯁꯥꯍꯨꯝ ꯃꯁꯥꯗ ꯐꯪꯕ ꯍꯧꯔꯛꯂꯦ꯫ ꯁꯥꯍꯨꯝꯗꯨ ꯃꯁꯥꯗ ꯐꯪꯕ ꯃꯇꯝꯗ ꯃꯥꯒꯤ ꯉꯛꯁꯝꯗ ꯁꯤꯕ ꯍꯣꯂꯤ ꯀ꯭ꯔꯣꯁꯀꯤ ꯂꯤꯛꯇꯣ ꯆꯦꯠꯅ ꯃꯈꯨꯠꯇꯨꯅ ꯄꯥꯏꯁꯤꯜꯂꯦ꯫ ꯑꯗꯨꯒ ꯃꯆꯤꯟꯗ ꯕꯥꯏꯕꯜꯗ ꯏꯕ ꯚꯔꯁ ꯀꯌꯥ ꯑꯃ ꯁꯣꯜꯂꯦ꯫ ꯗꯣꯔꯃꯤꯇꯔꯤꯗꯣ ꯐꯅꯁꯨ ꯆꯥꯎꯏ, ꯐꯅꯁꯨ ꯁꯥꯡꯂꯦ꯫ ꯆꯥꯎꯈ꯭ꯔꯕ ꯗꯣꯔꯃꯤꯇꯔꯤꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯌꯥꯝꯕ ꯂꯣꯏꯅ ꯒ꯭ꯂꯥꯁ ꯄꯥꯜꯂꯦ꯫ ꯑꯗꯨꯒ ꯐꯛꯂꯥꯡꯁꯤꯡꯗꯨꯗ ꯑꯌꯥꯝꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯂꯥꯏꯅꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯄꯦꯟꯇꯤꯡ ꯀꯌꯥ ꯑꯃꯁꯨ ꯐꯛꯂꯥꯡꯗꯨꯒꯤ ꯂꯩꯇꯦꯡ ꯑꯣꯏꯅ ꯊꯦꯠꯂꯦ꯫ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯈꯨꯠꯇ ꯂꯥꯇꯦꯟ ꯄꯥꯏꯗꯨꯅ ꯐꯛꯂꯥꯡꯁꯤꯡꯗꯨꯒꯤ ꯃꯄꯥ ꯂꯥꯅ ꯄꯦꯟꯇꯤꯡꯁꯤꯡꯗꯣ ꯍꯦꯛ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯁꯤꯛꯁꯇꯔ ꯁꯦꯔꯤꯟ ꯃꯁꯥꯗꯣ ꯇꯨ ꯈ꯭ꯌꯥꯎ ꯆꯨꯡꯉꯤ꯫ ꯄꯦꯟꯇꯤꯡꯗ ꯌꯦꯛꯂꯤꯕ ꯂꯥꯏ ꯃꯌꯥꯝꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯄꯗꯧꯅꯁꯨ ꯐꯥꯎꯏ꯫ ꯁꯤꯛꯁꯇꯔ ꯁꯦꯔꯤꯟ ꯄꯦꯟꯇꯤꯡꯁꯤꯡꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯁꯥꯗ ꯌꯥꯝ ꯍꯩꯅꯗꯕ, ꯍꯥꯏꯐꯝ ꯈꯪꯗꯕ ꯑꯃ, ꯀꯔꯤ ꯅꯨꯡꯒꯤꯅꯣ ꯑꯩꯅ ꯄꯦꯟꯇꯤꯡꯁꯤꯗ ꯌꯦꯡꯂꯨꯁꯤꯕꯣ ꯍꯥꯏꯕ ꯃꯥꯟꯕ ꯃꯁꯥꯗ ꯏꯇꯠ ꯇꯠꯇꯅ ꯐꯥꯎꯏ꯫ ꯁꯤꯛꯁꯇꯔ ꯁꯦꯔꯤꯟ ꯈꯣꯡ ꯊꯥꯡꯕꯗꯤ ꯂꯦꯞꯇꯦ꯫ ꯃꯥꯒꯤ ꯆꯠꯐꯝ ꯊꯣꯛꯄ ꯂꯝꯕꯤꯗꯨꯗ ꯑꯗꯨꯃꯛ ꯆꯨꯝꯗ꯭ꯔꯤꯡ ꯄꯨꯛꯅꯤꯡꯗ ꯆꯣꯏꯊꯣꯛꯇꯨꯅ ꯆꯠꯂꯦ꯫ ꯃꯥꯒꯤ ꯇꯨꯡꯂꯣꯝꯗꯒꯤ ꯃꯤ ꯑꯃ ꯆꯠꯄꯒꯤ, ꯑꯗꯨꯁꯨ ꯅꯨꯄꯤ, ꯄꯝꯁꯨꯁ ꯅꯠꯇ꯭ꯔꯒ ꯈꯨꯅꯤꯡ ꯋꯥꯡꯕꯤ ꯑꯃ ꯇꯣꯡꯂꯒ ꯏꯟꯅꯔꯛꯄꯗꯧꯅ ꯃꯥꯟꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯑꯦ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯔꯕꯗ ꯃꯍꯥꯛ ꯐꯠ ꯂꯥꯎꯅ ꯑꯣꯟꯊꯣꯛꯂꯒ ꯇꯨꯡ ꯍꯟꯅ ꯌꯦꯡꯂꯨꯏ꯫ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯗꯣꯔꯃꯤꯇꯣꯔꯤꯒꯤ ꯈꯔ ꯀꯥꯆꯤꯟ ꯑꯣꯏꯔꯞ ꯃꯐꯝ ꯑꯃꯗ ꯐꯛꯂꯥꯡꯒ ꯇꯥꯏꯅꯅ ꯃꯥꯅ ꯍꯦꯛ ꯆꯠꯄ ꯂꯦꯞꯄꯒ ꯃꯥꯒꯤ ꯇꯨꯡ ꯏꯟꯅꯔꯛꯈꯤꯕꯗꯣ ꯂꯦꯞꯄꯒ ꯂꯩꯕ ꯃꯥꯟꯕ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄꯤ ꯈ꯭ꯔꯤꯁꯇꯤꯌꯟ ꯂꯥꯏꯅꯤꯡꯒꯤ ꯅꯨꯟ ꯑꯃ ꯂꯦꯞꯄꯒ ꯂꯩꯕꯗꯧꯅ ꯇꯧꯕꯗꯣ ꯃꯥꯒꯤ ꯃꯃꯤꯠꯃꯛꯅ ꯎꯔꯛꯏ꯫ ꯀꯥꯆꯤꯟꯗꯨꯗ ꯐꯛꯂꯥꯡꯒ ꯇꯥꯏꯅꯅ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯕ ꯅꯨꯄꯤꯗꯨ ꯎꯕꯗ ꯃꯍꯥꯛ ꯈꯧꯇꯛ ꯆꯥꯏ꯫ ꯁꯤꯛꯁꯇꯔ ꯁꯦꯔꯤꯟ ꯀꯟꯅ ꯂꯥꯎꯏ ꯅꯨꯄꯤꯗꯨ ꯇꯥꯅꯕ, "ꯀꯅꯥꯅꯣ ꯑꯗꯨꯗ ꯀꯥꯆꯤꯟꯗ ꯂꯦꯞꯄꯤꯗꯣ? ꯀꯔꯤ ꯄꯥꯝꯃꯤ? ꯀꯔꯤ ꯍꯥꯏꯅꯤꯡꯕ ꯂꯩ? ꯑꯄꯥꯝꯕ ꯍꯥꯏꯅꯤꯡꯕ ꯂꯩꯔꯒꯁꯨ ꯑꯃꯝꯕ ꯀꯥꯆꯤꯟꯗ ꯂꯦꯞꯄꯒ ꯂꯩꯗꯧ ꯁꯔꯨꯛ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯍꯥꯏꯔꯨ ꯂꯥꯎ." ꯑꯗꯨꯕꯨ ꯁꯤꯛꯁꯇꯔ ꯁꯦꯔꯤꯟ ꯍꯥꯏꯕꯗꯣ ꯀꯥꯆꯤꯟꯗꯨꯗ ꯂꯦꯞꯄꯒ ꯂꯩꯔꯤꯕ ꯅꯨꯟꯗꯨꯅꯗꯤ ꯇꯥꯅ ꯇꯥꯁꯤꯟꯅꯗꯦ꯫ ꯍꯣꯏ ꯃꯥꯏ ꯈꯖꯤꯛꯇ ꯐꯥꯎ ꯍꯥꯏꯗ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯊꯧꯁꯥ ꯋꯥꯁꯥꯗꯅ ꯂꯩ꯫ ꯅꯨꯄꯤꯗꯨꯅ ꯑꯗꯨꯝꯅ ꯇꯨꯃꯤꯟꯅ ꯃꯥꯅ ꯍꯥꯏꯕ ꯋꯥ ꯑꯃꯇꯗ ꯔꯦꯁꯄꯣꯟꯁ ꯄꯤꯔꯝꯗꯦ꯫ ꯈꯜꯂꯨꯕꯗ ꯁꯤꯛꯁꯇꯔ ꯁꯦꯔꯤꯟ ꯁꯥꯎꯅꯤꯡꯉꯤ꯫ ꯅꯨꯄꯤꯗꯨ ꯇꯥꯅꯕ ꯂꯥꯎꯏ, "ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯛꯀꯅꯨ꯫ ꯅꯪ ꯂꯩꯍꯧꯔꯣ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯃꯥꯏꯟ ꯌꯣꯔ ꯑꯥꯎꯟ ꯕꯤꯖꯤꯅꯦꯁ꯫ ꯅꯪꯅ ꯇꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯔꯛꯇ ꯑꯃ ꯑꯣꯏꯔꯝꯂꯒꯗꯤ ꯅꯪꯒꯤ ꯅꯊꯛꯇ ꯗꯤꯁꯤꯄ꯭ꯂꯤꯅꯔꯤ ꯑꯦꯛꯁꯟ ꯁꯣꯏꯗꯅ ꯑꯩꯅ ꯂꯧꯈꯠꯀꯅꯤ꯫ ꯅꯪ ꯅꯁꯥ ꯀꯅꯥꯅꯣ ꯍꯥꯏꯕ ꯑꯩꯉꯣꯟꯗ ꯁꯔꯦꯟꯗꯔ ꯇꯧꯔꯒ ꯆꯪꯖꯔꯣ ꯂꯥꯎ." ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯤꯗꯨ ꯇꯥꯅꯕ ꯀꯔꯤꯅꯣ ꯋꯥꯍꯩ ꯈꯔ ꯁ꯭ꯋꯥꯏꯗꯨꯅ ꯆꯩꯔꯝꯃꯤ꯫ ꯃꯥꯗꯔ ꯁꯨꯄꯤꯔꯤꯌꯔꯗ ꯇꯥꯛꯂꯒ ꯔꯨꯜꯁ ꯑꯦꯟड ꯔꯤꯒꯨꯂꯦꯁꯟ ꯊꯨꯒꯥꯏꯕꯒꯤꯗꯃꯛ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯆꯩꯕ ꯉꯥꯡꯕ ꯈꯔꯁꯨ ꯃꯍꯥꯛ ꯇꯧꯔꯝꯃꯤ꯫ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯐꯥꯎꯏ꯫ ꯃꯥꯗꯤ ꯁꯥꯎꯕ ꯌꯥꯗꯦ꯫ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯊꯕꯛ ꯇꯧꯔꯛꯄ, ꯀꯥ ꯍꯦꯟꯕ ꯊꯕꯛ ꯇꯧꯔꯛꯄꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯇꯨꯡ ꯏꯟꯅꯔꯛꯂꯤꯕꯁꯤ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯗꯤ ꯈꯪꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯂꯥꯇꯦꯟꯗꯨ ꯄꯥꯏꯔꯒ
ꯗꯣꯔꯃꯤꯇꯣꯔꯤꯒꯤ ꯀꯥꯆꯤꯟꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯦ ꯃꯇꯝꯗꯨꯗ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗ ꯀꯥꯆꯤꯟꯗꯨꯗ ꯂꯩꯕ ꯊꯣꯡꯅꯥꯎꯒꯤ ꯕꯥꯔ ꯑꯃꯗ ꯊꯧꯔꯤ ꯌꯥꯜꯂꯒ ꯐꯤꯕꯝ ꯀꯥꯏꯅ ꯁꯤꯁꯇꯔ ꯃꯥꯔꯒꯦꯠꯅ ꯂꯩꯔꯝꯕ ꯐꯤꯕꯝꯗꯨ ꯎꯔꯦ ꯃꯗꯨ ꯎꯕꯗ ꯁꯤꯁꯇꯔ ꯁꯦꯔꯦꯟ ꯃꯤꯍꯨꯜ ꯊꯥꯎꯟ ꯆꯤꯡꯈꯠꯈ꯭ꯔꯦ ꯊꯥꯖꯗꯅ ꯑꯣꯏꯊꯣꯛꯂꯣꯏꯗꯕ ꯑꯀꯤꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯔꯝꯕꯗꯣ ꯁꯤꯁꯇꯔ ꯁꯦꯔꯦꯟ ꯃꯌꯥꯝ ꯇꯥꯅꯕ ꯂꯥꯎꯏ ꯃꯥꯅ ꯂꯥꯎꯕꯗꯨ ꯇꯥꯔꯗꯨꯅ ꯆꯔꯆꯀꯤ ꯑꯣꯊꯣꯔꯤꯇꯤ ꯃꯈꯩ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯗꯨꯗ ꯀꯩꯗꯧꯕ ꯌꯥꯎꯔꯕꯅꯣ ꯍꯥꯏꯗꯨꯅ ꯆꯦꯟꯁꯤꯟꯅꯔꯛꯑꯦ ꯁꯤꯁꯇꯔ ꯃꯥꯔꯒꯔꯦꯠꯀꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯨꯗ ꯑꯉꯛꯄ ꯐꯥꯎꯏ ꯁꯤꯁꯇꯔ ꯃꯥꯔꯒꯔꯦꯠꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯃꯌꯥꯝ ꯆꯪꯗꯨꯅ ꯌꯣꯠꯀꯤ ꯕꯥꯔꯗꯨꯗꯒꯤ ꯂꯧꯊꯔꯦ ꯃꯃꯥꯏ ꯃꯃꯤꯠ ꯏꯃꯨ ꯃꯨꯁꯤꯟꯅ ꯃꯁꯥꯗꯣ ꯏ ꯑꯃꯠꯇ ꯊꯥꯡꯗꯅ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝꯗ ꯁꯨꯁꯥꯏꯠꯅꯤ ꯍꯥꯏꯕꯁꯤꯗꯤ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯈꯪꯉꯦ ꯃꯇꯝꯗꯣ ꯃꯥꯔꯆ ꯑꯦꯄ꯭ꯔꯤꯜ ꯑꯅꯤꯒꯤ ꯂꯣꯟꯅꯕ ꯃꯇꯝ ꯍꯥꯏꯕꯗꯤ ꯃꯥꯔꯆꯅ ꯂꯣꯏꯔꯛꯄ ꯑꯦꯄ꯭ꯔꯤꯜꯅ ꯍꯧꯔꯛꯄ ꯃꯇꯝ ꯑꯣꯏꯕꯅ ꯑꯍꯤꯡ ꯑꯗꯨꯗ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯁꯨ ꯁꯤꯠꯂꯦ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯍꯦꯛ ꯂꯧꯊꯕꯒꯅꯤ ꯒ꯭ꯔꯤꯖꯥꯒꯤ ꯀꯥꯡꯁꯤ ꯃꯈꯣꯜꯗꯨꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯂꯤꯕ ꯃꯌꯥꯝꯗꯣ ꯀꯞꯄ ꯌꯥꯎ ꯂꯥꯎꯕ ꯌꯥꯎ ꯁꯤꯁꯇꯔ ꯃꯥꯔꯒꯔꯦꯠꯀꯤ ꯃꯤꯁꯤꯗꯨꯒꯤ ꯃꯇꯥꯡꯗ ꯁꯤꯁꯇꯔ ꯃꯥꯔꯒꯔꯦꯠꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯒꯤ ꯃꯈꯨꯠ ꯌꯦꯠ ꯊꯪꯕ ꯁꯔꯨꯛꯇ ꯆꯦ ꯃꯆꯦꯠ ꯑꯃ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯂꯩꯕ ꯃꯥꯟꯕꯗꯣ ꯎꯔꯛꯂꯦ ꯃꯌꯥꯝ ꯆꯪꯗꯨꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯂꯩꯕ ꯆꯦꯗꯣ ꯀꯔꯤꯅꯣ ꯈꯪꯅꯤꯡꯕꯅ ꯃꯥꯒꯤ ꯈꯨꯕꯥꯛ ꯃꯌꯥꯗꯣ ꯃꯨꯛꯂꯒ ꯌꯦꯡꯅꯕ ꯍꯣꯠꯅꯔꯝꯃꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯈꯨꯕꯥꯛ ꯃꯌꯥꯏꯗꯣ ꯍꯦꯛꯇꯃꯛ ꯃꯨꯛꯂꯒ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯀꯔꯤ ꯌꯥꯎꯔꯤ ꯀꯔꯤ ꯏꯔꯤ ꯍꯥꯏꯕꯗꯣ ꯈꯪꯂꯝꯗꯦ ꯃꯌꯥꯝ ꯆꯪꯗꯨꯅ ꯃꯨꯛꯄꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯅꯝꯗꯅ ꯁꯤꯁꯇꯔ ꯁꯦꯔꯤꯟꯅ ꯃꯥꯒꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯔꯒ ꯃꯥꯒꯤ ꯈꯨꯕꯥꯛ ꯃꯌꯥꯏꯗꯨꯗꯒꯤ ꯆꯦꯖꯦꯠ ꯑꯗꯨ ꯂꯧꯊꯣꯛꯂꯦ ꯂꯧꯊꯣꯛꯄ ꯃꯇꯝꯗꯨꯗꯗꯤ ꯂꯥꯇꯦꯟꯗꯨꯒꯤ ꯃꯉꯥꯜꯗ ꯃꯌꯦꯛ ꯂꯥꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯌꯥꯝ ꯃꯌꯦꯛ ꯆꯥꯎꯅ ꯏꯔꯤ ꯗ ꯗꯤꯚꯤꯜ ꯆꯥꯏꯜ ꯃꯌꯥꯝꯗꯣ ꯄꯨꯡꯉꯪꯉꯛꯏ ꯃꯥꯒꯤ ꯈꯨꯕꯥꯛ ꯃꯌꯥꯏꯗ ꯆꯦꯖꯝ ꯑꯃꯗ ꯃꯌꯦꯛ ꯂꯥꯅ ꯆꯥꯎꯅ ꯗ ꯗꯤꯚꯤꯜ ꯆꯥꯏꯜ ꯍꯥꯏꯗꯨꯅ ꯏꯔꯒ ꯂꯩꯔꯝꯕꯗꯨꯗꯗꯤ ꯀꯅꯥꯅ ꯏꯟꯁꯤꯟꯗꯨꯅ ꯏꯔꯤꯕ ꯃꯁꯤꯕꯨ ꯁꯤꯁꯇꯔ ꯃꯥꯔꯒꯔꯦꯠꯅ ꯏꯒꯗ꯭ꯔꯥ ꯃꯥꯒꯨꯝꯕ ꯙꯔꯃ ꯃꯁꯛ ꯈꯪꯅ ꯆꯠꯂꯛꯄꯤ ꯅꯣꯡꯃꯇ ꯀꯅꯥꯒꯤ ꯃꯐꯝꯗꯁꯨ ꯂꯥꯜꯂꯛꯇ꯭ꯔꯤꯕꯤ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯃꯌꯦꯛ ꯁꯦꯡꯅ ꯆꯨꯝꯅ ꯆꯠꯂꯤꯕꯤ ꯃꯥꯒꯨꯝꯕꯤ ꯑꯃꯅ ꯑꯁꯨꯛ ꯇꯥꯏꯌꯣꯟꯅꯕ ꯄꯨꯟꯁꯤꯒꯤ ꯈꯣꯡꯊꯥꯡ ꯊꯥꯡꯗꯨꯅ ꯅꯥꯔꯛꯈꯤ ꯍꯥꯏꯕꯗꯤ ꯍꯦꯜꯊꯀꯤ ꯂꯝꯕꯤꯗ ꯆꯠꯀꯗ꯭ꯔꯥ ꯀꯔꯤꯒꯤꯗꯃꯛ ꯃꯥꯒꯨꯝꯕꯤ ꯃꯥꯗꯔ ꯁꯨꯄꯤꯔꯤꯌꯔ ꯑꯣꯏꯒꯗꯕꯤ ꯑꯃꯅ ꯃꯁꯥꯅ ꯃꯁꯥꯃꯗꯣ ꯁꯤꯕꯒꯤ ꯐꯤꯔꯦꯞ ꯂꯧꯒꯗ꯭ꯔꯥ ꯆꯦꯖꯝꯁꯤꯗ ꯃꯁꯥꯃꯛꯀꯤ ꯈꯨꯏꯅ ꯏꯖꯔꯤꯕ ꯗ ꯗꯤꯚꯤꯜ ꯆꯥꯏꯜ ꯍꯥꯏꯕꯁꯤꯕꯨ ꯀꯗꯥꯏ ꯐꯥꯎꯕ ꯊꯥꯖꯒꯅꯤ ꯃꯁꯤꯃꯛꯅ ꯃꯁꯥꯒꯤ ꯍꯦꯟ ꯔꯥꯏꯇꯤꯡ ꯑꯣꯏꯔꯁꯨ ꯑꯁꯤ ꯈꯜꯂꯨꯕꯗ ꯆꯔꯆꯀꯤ ꯑꯣꯊꯣꯔꯤꯇꯤꯗ ꯅꯠꯇꯅ ꯁꯤꯁꯇꯔ ꯁꯦꯔꯤꯟ ꯃꯁꯥꯃꯛꯁꯨ ꯋꯥꯈꯜꯅ ꯐꯨꯝꯕꯪꯅꯩ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯗꯣꯔꯃꯤꯇꯣꯔꯤꯗꯨꯗꯒꯤ ꯆꯔꯆ ꯂꯩꯕ ꯑꯗꯣꯝꯗ ꯑꯍꯤꯡꯗꯨꯗ ꯄꯨꯔꯛꯂꯦ ꯚꯔꯖꯤꯟ ꯑꯣꯏꯅ ꯁꯤꯕꯅꯤꯅ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧ ꯍꯥꯏꯕꯗꯤ ꯑꯁꯤꯕ ꯑꯃꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯙꯔꯃꯒꯤ ꯃꯔꯤ ꯂꯩꯅꯕ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯇꯧꯅꯕ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯕ ꯍꯧꯔꯝꯃꯤ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏꯅ ꯑꯁꯤꯕ ꯍꯛꯆꯥꯡꯁꯦ ꯒ꯭ꯔꯦꯞꯌꯥꯔꯗꯇ ꯐꯨꯝꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯐꯥꯗꯔ ꯇꯤꯃꯣꯊꯥꯏ ꯃꯁꯥꯁꯨ ꯀꯞꯄꯦ ꯑꯗꯨꯕꯨ ꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯩ ꯃꯥꯗꯔ ꯁꯨꯄꯤꯔꯤꯌꯔ ꯑꯃꯒꯤ ꯊꯧ ꯄꯨꯒꯗꯧꯔꯤꯕ ꯁꯤꯁꯇꯔ ꯃꯥꯔꯒꯔꯦꯠ ꯃꯁꯥꯅ ꯀꯩꯗꯧꯅꯨꯡꯗ ꯁꯨꯁꯥꯏꯠ ꯇꯧꯔꯣꯏ ꯃꯥꯒꯨꯝꯕꯤ ꯄꯨꯛꯆꯦꯜ ꯁꯦꯡꯕꯤ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯕꯤ ꯃꯤꯅꯨꯡꯁꯤ ꯇꯟꯅ ꯌꯣꯝꯕꯤ ꯃꯈꯥ ꯇꯥꯕꯁꯤꯡꯕꯨ ꯃꯆꯤꯟ ꯃꯅꯥꯎꯗꯧꯅ ꯂꯣꯏꯅꯕ ꯉꯝꯕꯤ ꯃꯥꯒꯨꯝꯕꯤ ꯑꯃꯅ ꯑꯁꯨꯛ ꯊꯨꯅ ꯁꯤꯕꯒꯤ ꯐꯤꯔꯦꯞ ꯑꯃ ꯂꯧꯕ ꯍꯥꯏꯕꯁꯦ ꯀꯩꯗꯧꯅꯨꯡꯗ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯋꯥꯐꯝ ꯑꯃꯅꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤꯉꯩ ꯀꯩꯗꯧꯅꯨꯡꯗ ꯊꯥꯖꯧ ꯍꯥꯏꯕꯁꯨ ꯁꯨꯛꯌꯥ ꯌꯥꯔꯔꯣꯏ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯃꯥꯒꯤ ꯈꯨꯠꯅꯩꯕ ꯗ ꯗꯤꯚꯤꯜ ꯆꯥꯏꯜ ꯍꯥꯏꯔꯤꯁꯤꯅ ꯀꯔꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯒꯤ ꯃꯊꯛꯇ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯇꯧꯔꯒ ꯃꯁꯥ ꯃꯊꯟꯇ ꯁꯤꯅꯤꯡꯕꯒꯤ ꯏꯊꯤꯜꯒꯨꯝꯕ ꯑꯃ ꯇꯠꯇꯅ ꯄꯣꯟꯕ ꯐꯥꯎꯍꯟꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕ ꯁꯦꯇꯥꯟ ꯅꯠꯇ꯭ꯔꯒꯅ ꯗꯦꯚꯤꯜꯒ ꯁꯝꯅꯕ ꯆꯔꯆ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯔꯛꯁꯤꯗ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯇꯥꯛꯄꯅꯤ ꯗꯦꯚꯤꯜꯒꯤ ꯆꯥꯟꯅꯅ ꯄ꯭ꯔꯃꯥꯟ ꯅꯠꯇ꯭ꯔꯒ ꯈꯨꯗꯝ ꯆꯥꯡꯗꯝ ꯑꯣꯏꯕ ꯌꯥꯕ ꯐꯥꯎꯕꯗꯤ ꯐꯪꯂꯦ ꯍꯧꯖꯤꯛꯇꯤ ꯃꯩ ꯑꯍꯤꯡ ꯑꯗꯨꯗ ꯑꯁꯤꯕꯗꯨꯒꯤ ꯃꯥꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯑꯊꯦꯡꯕꯁꯤꯡꯗꯣ ꯂꯣꯏꯕ ꯉꯥꯏꯅ ꯑꯍꯤꯡꯒꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯀꯞꯂꯒ ꯂꯩ ꯍꯧꯖꯤꯛꯇꯤ ꯑꯃꯔꯣꯝꯗ ꯑꯁꯤꯕꯗꯣ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯄꯤꯔꯒ ꯁꯤꯁꯇꯔ ꯃꯥꯔꯒꯔꯦꯠꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯗ꯭ꯔꯦꯁꯇꯣ ꯍꯣꯡꯗꯣꯛꯄꯤꯔꯒ ꯍꯧꯖꯤꯛꯇꯤ ꯀꯣꯐꯤꯟ ꯃꯅꯨꯡꯗ ꯍꯥꯞꯆꯤꯜꯂꯦ ꯍꯥꯏꯅ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯗꯨꯁꯨ ꯂꯣꯏꯁꯤꯟꯈꯤ ꯂꯣꯏꯈꯤꯕꯁꯨ ꯈꯪꯍꯧꯗ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯁꯨ ꯅꯣꯡ ꯍꯣ ꯅꯨꯡꯁꯤꯠꯇꯣ ꯃꯑꯣꯡ ꯑꯃ ꯑꯣꯏꯅ ꯇꯧꯏ ꯑꯀꯤꯕ ꯃꯔꯛ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡꯗꯣ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ
ꯃꯥꯒꯤ ꯈꯨꯠꯁꯤꯗꯨꯒꯤ ꯃꯇꯥꯡꯗ ꯃꯌꯥꯝꯗꯣ ꯆꯌꯦꯠ ꯆꯠꯐꯝ ꯅꯥꯏꯅ ꯂꯣꯏꯅ ꯂꯩ꯫ ꯑꯁꯤꯕ ꯍꯛꯆꯥꯡꯗꯣ ꯀꯣꯐꯤꯟꯗꯨꯗ ꯍꯥꯞꯂꯤꯕꯗꯨꯗ ꯑꯔꯣꯏꯕ ꯃꯊꯧ ꯄꯥꯡꯅꯕꯒꯤꯗꯃꯛ ꯍꯧꯖꯤꯛꯇꯤ ꯙꯔꯃꯒꯤ ꯑꯣꯏꯕ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟꯁꯤꯡ ꯄꯥꯡꯗꯨꯅ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯗ ꯑꯔꯣꯏꯕ ꯏꯀꯥꯏ ꯈꯨꯝꯅꯕꯗꯣ ꯎꯠꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛꯇꯤ ꯍꯛꯆꯥꯡꯗꯨꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯄꯥꯡꯅꯕ ꯁꯤꯃꯤꯇ꯭ꯔꯤ ꯂꯩꯕ ꯑꯗꯣꯝꯗ ꯑꯌꯨꯛꯇꯨꯗ ꯅꯣꯡꯍꯣ ꯅꯨꯡꯁꯤꯠꯍꯣ ꯃꯔꯛ ꯑꯗꯨꯗ ꯐꯨꯝꯗꯨꯒꯤ ꯄꯨꯔꯛꯂꯦ꯫ ꯒ꯭ꯔꯤꯖꯥꯒꯤ ꯀꯥꯡꯁꯤ ꯃꯈꯣꯜꯗꯨꯁꯨ ꯈꯥꯝꯕ ꯌꯥꯗꯅ ꯂꯦꯞꯄ ꯂꯩꯇꯅ ꯑꯉꯥꯎꯕ ꯂꯝꯇꯥ ꯁꯖꯤꯕꯨꯒꯤ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯤ꯫ ꯁꯤꯁꯇꯔ ꯁꯦꯔꯤꯟꯁꯨ ꯃꯤꯠꯂꯨꯗ ꯄꯤꯔꯥ ꯄꯨꯛꯅꯤꯡꯗ ꯋꯥꯍꯪ ꯂꯤꯁꯤꯡ ꯃꯗꯣꯝ ꯍꯪꯖꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯋꯥꯈꯜ ꯂꯩꯕꯤ ꯅꯨꯜ ꯑꯃ ꯑꯣꯏꯕꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯑꯃꯅ ꯃꯗꯣꯝ ꯁꯨꯁꯥꯏꯠ ꯇꯧꯔꯤꯕ? ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯥ? ꯃꯥꯒꯨꯝꯕꯤ ꯑꯃꯅ ꯑꯁꯨꯛ ꯌꯥꯝꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯇꯥ ꯁꯤꯕꯒꯤ ꯐꯤꯔꯦꯞ ꯂꯧꯒꯗ꯭ꯔꯥ? ꯃꯥꯅ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯈꯛ ꯇꯧꯔꯣꯏ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯈꯨꯠꯇ ꯆꯦꯆꯦꯠ ꯃꯆꯦꯠ ꯑꯃ ꯄꯥꯏꯔꯒ ꯗ ꯗꯤꯚꯤꯜꯁ ꯆꯥꯏꯜ ꯍꯥꯏꯗꯨꯅ ꯃꯁꯥꯃꯛꯀꯤ ꯍꯦꯟ ꯔꯥꯏꯇꯤꯡꯅ ꯆꯦꯖꯝ ꯑꯗꯨꯗ ꯏꯔꯤꯕ? ꯀꯔꯤꯅꯣ ꯑꯩꯁꯨ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ꯫ ꯋꯥꯈꯜꯁꯤꯟ ꯂꯥꯝꯁꯤꯟꯗꯨꯅ ꯈꯜꯂꯨꯕ ꯃꯇꯝꯗꯅ ꯂꯥꯝꯕ ꯐꯪꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯋꯥꯈꯜꯒꯤ ꯏꯔꯩ ꯃꯔꯛꯇ ꯀꯗꯥꯏ ꯐꯥꯎꯕ ꯊꯤꯝꯖꯤꯟꯖꯗꯨꯅ ꯀꯣꯛꯊꯛꯇ ꯑꯔꯨꯝꯕ ꯄꯣꯠꯂꯨꯝ ꯑꯃ ꯅꯟꯊꯗꯨꯅ ꯃꯣꯡꯐꯝꯒꯤ ꯂꯝꯕꯤ ꯍꯥꯏꯗꯤ ꯁꯤꯃꯤꯇ꯭ꯔꯤ ꯂꯩꯕ ꯑꯗꯣꯝꯗ ꯂꯥꯛꯑꯦ꯫ ꯃꯈꯣꯡꯗꯨ ꯊꯥꯡꯕ ꯊꯣꯛꯄꯣꯏ ꯊꯣꯛꯇꯕꯣꯏ ꯋꯥꯈꯜꯅ ꯀꯥꯍꯜꯂꯕꯤ ꯑꯃꯒꯨꯝ ꯆꯠꯂꯤ꯫ ꯂꯝꯕꯤꯗꯨꯗ ꯃꯍꯥꯛ ꯐꯨꯡꯕꯪꯅꯔꯤ꯫ ꯑꯇꯩ ꯃꯁꯥꯗ ꯊꯣꯏꯗꯣꯛꯄ ꯆꯪꯗꯦ꯫ ꯃꯥꯒꯤ ꯃꯤꯠꯁꯤꯁꯤꯅ ꯃꯥꯒꯤ ꯃꯐꯝꯗ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯒ ꯂꯣꯏꯅꯅ ꯄꯥꯎꯈꯣꯡ ꯑꯃꯁꯨ ꯆꯟꯕꯗꯧꯅ ꯇꯧꯏ꯫ ꯑꯈꯥꯛ ꯑꯔꯥꯎ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯐꯥꯗꯔꯅ ꯄ꯭ꯔꯦꯌꯔ ꯇꯧꯔꯒ ꯇꯧꯊꯣꯛꯂꯤꯕ ꯒ꯭ꯔꯦꯞꯇꯨꯗ ꯃꯥꯒꯤ ꯀꯣꯐꯤꯟꯗꯣ ꯐꯨꯝꯗꯣꯏꯒꯤ ꯊꯧꯔꯥꯡ ꯇꯧꯔꯤ꯫ ꯃꯇꯝꯗꯨꯗ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯗꯨꯗ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯗꯦ ꯍꯧꯅꯗꯨꯅ ꯀ꯭ꯋꯥꯛ ꯁꯪꯒꯨ ꯈꯔ ꯐꯨꯝꯗꯨꯒꯤ ꯇꯟꯖꯥꯗꯨꯗ ꯃꯣꯡꯐꯝꯗꯨꯒꯤ ꯑꯇꯤꯌꯥ ꯃꯀꯣꯏꯗꯨꯗ ꯂꯥꯛꯇꯨꯅ ꯀ꯭ꯋꯥꯛꯁꯤꯡꯗꯨꯅ ꯍꯧꯅꯗꯨꯅ ꯈꯣꯡꯂꯔꯦ꯫ ꯈꯔꯅ ꯅꯣꯡꯃꯗꯣꯜ ꯀꯣꯏꯅ ꯃꯣꯡꯐꯝꯗꯨꯒꯤ ꯃꯊꯛ ꯃꯄꯥ ꯑꯗꯨꯋꯥꯏꯗꯨꯗ ꯂꯥꯛꯇꯨꯅ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯈꯣꯡꯂꯤ꯫ ꯑꯃꯔꯣꯝꯗ ꯈꯔꯅ ꯁꯤꯃꯤꯇ꯭ꯔꯤꯗꯨꯒꯤ ꯑꯀꯣꯏꯕꯗ ꯈꯥꯔꯤꯕ ꯐꯦꯟꯁꯤꯡ ꯑꯃꯗꯤ ꯎ ꯋꯥ ꯍꯧꯔꯤꯕ ꯃꯔꯛ ꯑꯗꯨꯗ ꯄꯔꯦꯡ ꯁꯥꯟꯅ ꯇꯣꯡꯗꯨꯅ ꯀ꯭ꯋꯥꯛꯁꯤꯡꯗꯣ ꯍꯧꯅꯗꯨꯅ ꯑꯃꯨꯛꯃꯨꯛꯁꯨ ꯂꯥꯛꯇꯨꯅ ꯈꯣꯡꯂꯤ꯫ ꯂꯣꯏꯕ ꯅꯥꯏꯗꯦ꯫ ꯑꯗꯨꯝꯅ ꯇꯧꯕꯗꯨꯅ ꯐꯨꯝꯕꯒꯤ ꯌꯥꯎꯕ ꯂꯥꯛꯂꯤꯕ ꯆꯔꯆꯀꯤ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗꯣ ꯇꯨꯃꯤꯟ ꯆꯤꯕꯣꯟ ꯂꯣꯟꯅ ꯇꯥꯈꯤꯅꯤ ꯃꯇꯥꯒꯨꯝ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯀ꯭ꯋꯥꯛ ꯃꯌꯥꯝꯁꯤꯕꯣ? ꯑꯗꯨꯅꯤ ꯈꯪꯗ꯭ꯔꯦ꯫ ꯑꯃꯨꯛꯇꯁꯨ ꯁꯨꯃꯥꯏꯅ ꯉꯁꯤꯐꯥꯎ ꯈꯛ ꯇꯧꯗ꯭ꯔꯤ꯫ ꯀꯨꯝꯍꯩ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯁꯤꯗꯤ꯫ ꯃꯤꯁꯤ ꯆꯥꯗꯅꯒ ꯁꯤꯔꯦ꯫ ꯈꯣꯡꯂꯤꯕ ꯂꯥꯎꯔꯤꯕ ꯃꯌꯥꯝꯁꯤꯅ ꯃꯔꯣꯜ ꯑꯃ ꯈꯪꯗ꯭ꯔꯦ ꯀꯔꯤ ꯇꯝꯂꯤꯕ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯊꯥꯖꯕ ꯊꯝꯁꯦ꯫ ꯁꯣꯏꯕꯤꯗꯕ ꯉꯥꯝꯕꯤꯗꯕ ꯑꯗꯨꯅꯤ꯫ ꯑꯩꯈꯣꯏ ꯏꯁꯣꯔꯗ ꯄ꯭ꯔꯊꯅꯥ ꯇꯧꯁꯤ꯫ ꯏꯁꯣꯔ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤꯗꯃꯛ꯫ ꯃꯥꯗꯤ ꯑꯃ ꯃꯉꯥꯟ ꯈꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯅ ꯇꯥꯛꯄꯗꯤ ꯑꯐꯕ ꯊꯕꯛꯇꯤ ꯃꯔꯨ ꯍꯨꯟꯕ ꯃꯥꯟꯗ꯭ꯔꯦ꯫ ꯀꯅꯥꯅ ꯀꯔꯤ ꯍꯥꯏꯕ ꯉꯝꯒꯅꯤ ꯇꯨꯡꯗ ꯂꯥꯛꯄ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯔꯝꯗ? ꯑꯩꯗꯤ ꯀꯤꯕ ꯑꯃ ꯌꯥꯎꯔꯦꯗ ꯀ꯭ꯋꯥꯛꯁꯤꯡꯁꯤꯅꯒ ꯂꯥꯛꯇꯨꯅ ꯈꯣꯡꯕꯁꯦ꯫ ꯑꯁꯨꯝꯅ ꯆꯔꯆꯇꯨꯗ ꯊꯕꯛ ꯇꯧꯕ ꯀꯨꯛ ꯑꯅꯤꯗꯣ ꯂꯣꯟꯅ ꯇꯨꯃꯤꯟ ꯅꯥꯔꯨꯝꯗ ꯃꯨꯔꯨꯝ ꯋꯥꯔꯤ ꯁꯥꯟꯅꯩ꯫ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯋꯥꯈꯜ ꯊꯣꯛꯄꯗꯤ ꯂꯥꯏꯔꯗꯅ ꯍꯦꯟꯅ ꯑꯀꯤꯕ ꯐꯥꯎꯏ꯫ ꯑꯀꯤꯕꯁꯤꯒꯤ ꯃꯔꯛꯇ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯄꯨꯛꯅꯤꯡꯗ ꯂꯥꯡꯇꯛꯅꯕ ꯐꯥꯎꯏ꯫ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯃꯔꯛ ꯑꯃꯗꯤ ꯀ꯭ꯋꯥꯛꯁꯤꯡꯅ ꯂꯥꯛꯇꯨꯅ ꯈꯣꯡꯕ ꯃꯈꯣꯜꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯍꯧꯖꯤꯛꯇꯤ ꯎꯆꯤꯟ ꯅꯥꯆꯤꯟ ꯁꯤꯁꯇꯔ ꯃꯥꯔꯒꯔꯦꯠꯀꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯦ꯫ ꯀꯞꯅꯕꯒꯤ ꯄꯣꯝ ꯃꯤꯠꯂꯨ ꯄꯤꯔꯥ ꯏꯆꯦꯜ ꯃꯔꯛꯇ ꯈꯥꯝꯕ ꯌꯥꯗ꯭ꯔꯦ꯫ ꯁꯤꯃꯤꯇ꯭ꯔꯤ ꯑꯗꯣꯝꯗꯒꯤ ꯃꯈꯣꯏꯁꯤꯡꯗꯣ ꯆꯔꯆ ꯂꯩꯕ ꯑꯗꯣꯝꯗ ꯆꯠꯈꯤ꯫ ꯃꯌꯥꯝꯗꯨꯅ ꯍꯦꯛ ꯆꯠꯈ꯭ꯔꯒ ꯃꯣꯡꯐꯝꯒꯤ ꯆꯤꯗꯥꯏ ꯑꯃꯗ ꯆꯦꯔꯤ ꯇ꯭ꯔꯤ ꯍꯧꯔꯤꯕ ꯃꯄꯥꯗꯨꯒꯤ ꯃꯔꯨꯝ ꯊꯨꯞꯅ ꯃꯃꯥꯏ ꯂꯣꯟꯅ ꯁꯀ꯭ꯔꯥꯞ ꯑꯃꯨꯕ ꯑꯃꯅ ꯂꯣꯠꯁꯤꯟꯕꯤ ꯅꯨꯄꯤ ꯑꯃ ꯃꯔꯨꯝꯗꯨꯗꯒꯤ ꯐꯣꯡ ꯁꯥꯅ ꯐꯨꯝꯈꯤꯕꯗ ꯉꯥꯏꯔꯤꯕ ꯃꯥꯔꯒꯔꯦꯠꯀꯤ ꯒ꯭ꯔꯦꯞꯇꯨ ꯌꯦꯡꯂꯒ ꯃꯣꯃꯣꯟ ꯅꯣꯛꯏ꯫ ꯑꯗꯨꯒ ꯆꯦꯔꯤ ꯇ꯭ꯔꯤꯒꯤ ꯃꯈꯣꯡꯗ ꯂꯦꯞꯂꯒ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯑꯩꯅ ꯍꯥꯏꯕ ꯏꯟꯗꯕ ꯅꯄꯨꯟꯁꯤꯗꯣ ꯃꯤꯀꯨꯞ ꯑꯃꯗ ꯃꯥꯡꯒꯅꯤ꯫ ꯍꯥꯏꯕꯒ ꯇꯧꯕꯒ ꯃꯥꯡꯂꯦꯗꯣ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯥ ꯁꯤꯡꯅꯒꯅꯨ ꯑꯔꯦꯝꯕꯗ ꯍꯛꯆꯥꯡꯗꯣ ꯂꯩꯕꯥꯛ ꯑꯣꯅꯤ꯫ ꯅꯪꯅ ꯍꯧꯔꯒꯦ ꯈꯨꯠ ꯊꯦꯛꯄ ꯑꯃ ꯃꯊꯪ ꯑꯅꯤꯁꯨꯕꯁꯤꯅ ꯀꯅꯥ ꯑꯣꯏꯍꯟꯁꯤꯒꯦ? ꯑꯩꯕꯨ ꯂꯣꯇ꯭ꯔꯤ ꯇꯧꯁꯤꯔꯥ ꯅꯠꯇ꯭ꯔꯒꯅ ꯇꯝꯕꯣꯂꯥ ꯂꯥꯎꯁꯤꯔꯥ? ꯍꯥꯠꯅꯤꯡꯕꯗꯤ ꯑꯩꯅ ꯍꯥꯠꯅꯤꯡꯕ ꯉꯥꯛꯇ
kana hatsige aina hatlise haningduna hatpudi nate tangai phaduna hatlibuni masigidama aibu papu gadra pap haibidi kari sin aidi sinnar oiduna haurakibani punchigi aroiba mikup phauba sinnar oiduna adumak loisinkini nakhoi amada aina chithadana hatkini aigi ningbagi pankha yaudri phauba asi yarga scarf abubuna maithong tangkai losinbe dupichina makuta angau rose ama pai mirak narak yenglaga Sister Margaret ki crepe tu tamna lai aduga mungphumgi lemai thakatuda angau rose tu thame angau rose tu na mungphum du gi lemai du thambaga tamna tamna leina singdo khuijile leirang du su magi punchi loibagu tamna tamna lesik lesu mangki duna mungphumgi leba adugi matakte hek sokpaga musik musin khre leiduna hek musin baga nupi duna noklaga machinda haide Nangdi, heaven the chatpayate. You should choose hell. You are the devil's child. Asiarga, Matanda Noe, Aduga Makata Nide. Soul ma'am Nambu, held the night in the lake. Nangi sold it, devil gid. You had to pray. The happy price of your life. Sorry, Margaret, one of my best friend. I Nangi Napumda. Asiguma thabakse khaktong ningdabani adubu I had no way sirabasu I can't give you up karigi nangi puchina loikrasu nangi aroibu punchigi lamai amagi warina aigi ahauba anauba punchigi laimai oigedani sibu ainara nang aibu waraugana get of health tamna nangdi chatlo ai nungsina bidai pirabani asiyarga matanda nongo nungsido maraktuda tumin ngak lepamaga great marak adudagi yam lapna makha pangna mamaidu wala mahak tumin chatkre asibana madom mongphomduda chimban kangda lebak leirunungda seidangduna lehawe numit masu khamba yada tamna tamna numidang wayam orakle churchta leibayamba wakal nungairamde cook aniduchu icham chamba dinner sem saduna le Sister Serindi magi kada tumin chakri ma da phamla table du da thamliba cha kap tu da yeng sa du gi kap ta gi karliba manil du urga wakal da choro la balol o kaya da laina nang su manil beper onuna aikhoi mayam da gi lapna asuk nungai ba miyoba gi punsi ja thaduk labna asibaga marup oiduna chatliba Margaret nangi decision amana aikhoi mayam regret tawhale nangi awa nungaida saruk yaduna laklaba aingonda Alice nangi punchigi awa nungai aingonda share tawumlabadi tasengna ai nungai gadabani asi khalubda ma miluda pirang chinthakiba khangaude makoini yam luda tinnabani mamanabi amasun aduna ngasi Margaret misi sina mongonda sathina punchigi nungaitaba thawdo oma haibada ohelle chiarduda wakalna phumbangna phamduna lerambadagi fuklauna hogulagla tumin manna leiba ka adudagi thoklai aduga Sister Serin Father Timothy kaagi manaktamna chatlaga Father da Margaret ki room gi sopiyu haiduna hanjin hanjin request tawe ahanbadadi Father Timothy su yaramde adubu toina hanjin hanjin request tawbududadi masu hoi haiduna yare sodo lawurga magi kaga tainana leiba Sister Margaret ki room dugi loktu soduna tamna hangtoe wari sigi tarahumdu suba tangka matang asida losinjere mayamna wari sitabiraga adomgi mot adu comment da thambiram amadi channel asibu nusibiduna like amadi subscribe tabu kawbigano losilakpada mayam ikongnon amuka na khurumjari